Transparency and efficiency hengapna rab pandam the Chief Minister ki office amati Manipur Police Citizen Portal ki website sing nasi Chief Minister and Biren launch to kray. Manipur Pollution Control Board Infal West ki DC complex Lampel Papa Nauna Sab office building Chief Minister Nongtung Biren sanga kray. Bojan tau thau pusila ko oil tanker blacklist thamlagani sustainable transport thau singing contract kat lagani hai na Minister Karam Syam selection wa thamlagli amasung linthoi ngamdi kaitel gi set number 3 amadi 4 da port pham hena hapsin du mai of sanction ba yo en kansil laguna port pham bi sing wakat ni thom secretary Mayam kurumzari adomni yangbir impact news ni hause pungja sapaw ki maroi ba paw sing miyam da pijari lenga ki transparency and efficiency hengan na ba pandam da Chief Minister ki office da made Manipur Police Citizen Portal ki website sing ngasi Chief Minister en Biren launch taw kray Chief Minister ki office da pangthok ba website launch taw bi thorma da lenga ga sige tangai fada ba pandam ma se mafam se ki miyam ki punsi mai ngasi laithok han bani hana Chief Minister na phongdokhi Chief Minister Office ki website asina status gi amadi wang mad laida citizen singna lainga ka amadi grievance cell ga pau fauna bada amadi wakat kya thangat pada mating oiragani miyamna Chief Minister Office na packet pa maroi ba thabak thorom sing amadi pau kaya su assess to yaragani site asigi maroi ba fisher ma oiriba Manipur connect na Manipur gi mapan de laida mahiro yauna miyamna masida register tawduna education racism harassment amadi corruption ga mari lena ba wakat amadi wakhalon sing thangat pa yaragani haina su magna makata ki State government na register tawruba miyoi single list atopa state government singda khangangani amade aikoi gi citizen sing asibu ngak senbin naba official oina request tawgani amade side asida register tawruba mahiroi singna khudong thiba thoktuna laikhidaba natraga asogapan yarku matamda mathangsina lupa lakh ani amade lising yankai mateng tawgani grievance cell da thangalak pawakat sing status natraga progress monitor tawbasu yagani hari Amaramda Manipur Police Citizen Portal gi site asina status gi police amadi miyam gi marakta hen afaba mari ama semgatuna laireba communication gap asi menkhatna naba pandam thamli phongdoraki masida kanaguma mioi amana police station da masa satana complaint ama hekta thangat pa yaragani adumapu complaint thangalakliba misak adudi circumstance ama hekta da haidoktana thamgani ngasi hangdokiba website sing adudi Chief Minister Office ki www.cmmanipur.gov.in amadi Manipur Police Citizen Portal ki https://mnpcitizenportal.gov.in ni Karigumba ada gotona amu thokpada kainom thokpada kana karai legi buno kari to buno si madugi track to bosi khangda Manipur dei ni haye adu da lebi ni haye en torkanda track to bum maten pang hum su khangda ba adu gum problem mayam ma chatra sing si adu thoe ada thoe mang re ye phare ye phure khanare karai da kaino si khangda ba nuna sugum mayam si gi track to the government nu ngai na ba the registration is not only the students any company the khangde government service na tawriba whoever from the Manipur registration is the yahanba aikhoigi state government dagi moigi state ki chief minister da aigi level dagi list ka konana protect over moigi security khara yengsen biu haidna khush dagi formality idoine ba adu rega he koina kainom thokpa kanda bangalore toy adu list tak yenga kanda sini ngammedna adu maina whole over India madugi potu taunana bugi khudong chabu Manipur Pollution Control Board Infal West ki DC complex Lampel Pata Nauna Saba building Chief Minister Nongthum Biren sanga kray Chief Minister Biren building adu sanga bak loinana board adu directorate ki thakta on kat pa yabra haiba yengani hana phongdo kray thormudu Chief Minister Biren makata arduna pollution ki matang da lamdam asigi miyam the common sense amadi civic sense layanningi namun turelta numidangi matan yumdagi thoklaklaga car auto tongduna laklaga fatauti langthokliba sing asi faner na order thokpagaluna na police personnel sing salai kre khwaraman kathel fawriba namul turen mapan de laiba building sing turel maikai thangba hangliba thongnau sing dagi fatauti lang thorakpa lefan na ba
hotnari phongdoki Estera sida traffic rule kaina chapasing matangda Japan da hodong masam na zebra crossing da green signal ngalak labno tamda lanthok tuna satkibagi video ama urubada ngakhi haiba wafam su fagi oina chief minister Viren phongdoki Vote asigi nauna sabe building adugi administrative amsung laboratory section bu chief minister Viren na honabi matung ina sangaki Thorum the Forest and Environment Minister T.S. Syam Kumar, AMPCB Chairman L. Radhakishore Yauna, Lenga Gasigi MLA Singh, Tongan with Department Singh Makok Tongba, Official Singh Amasung Miyamna Sarugyaki. Thorum the Sarugyaki Forest and Environment Minister T.S. Syam Kumana, Manipur the pollution gisang Wankalakli, Fana ina Kunbamio Singh Su, Fatahauti, Lautok Nanaki door to door connection, low highway yadi, Fongdoki. Minister Syam Kumana, State Minister Virenda, Garage later Mu Singh, Gari Lab, Yahandabana Fagan, Hana, Puning Singh Shinki. Okay, drainage matter, Pata Pir Pata Tasalaga, Yums has a neighbor. Although Sing Sauragan and a Sarkar, the Ulege, Takalakani Facebook, the Kande Makande, Aigi Yumapa, the Kongban in Pro stories, and nobody thinks I random to Rimane. Public society da kai ba ma tawrimani ase ai khande ba kanamta madu khanma numitu dani Manipur prithvi top to laidois pollution control board ki pollution gi lairiba department di sigi board sigi haidare tasenga department on ba yarabani ate re state to di am chawno ma sigi dam thabak se am assignment je hojiki modern world se da haidare magi thabak se am kre Government singi pradam, I coin and lazy government singi labor resourcing guna, I quite punna, awana, lady, me give even Patraka the car, no, I but don't do. Potyan Tautun status da Tau Pusilako oil tanker, blacklist Tambagaluna, Tau Jansen by the transporter, Masa Senarum Labadi, Tau Singmi contract Kaklagani. Industrial Transport Discipline Guidelines Kimatung in a Maral Labor Oil Tanker Sing Matakta Subsana Lokotpam Tokpatabak Sing Lokotana IOC Infal Division the Kangan Krana CAF and PD Minister Karam Siam Kangalakli Panbayai Mamangtha January Tang Kulumdoida PCTC Oil Pump Tiki Tau Haluba Manipur Legislative Assembly Speaker Gi Gari Yakidabagi Matang the oil pumps the Tau adulteration Taurabara Haina Singnara Kibane Hiramasig matang na achumba report ma khangna na bageda mag CAF and PD Minister na IOC Infal Division da wafam tham kibagalone na thau gi sample ahum Digboy Refinery left tha kibane ngasi all secretariat laiba minister asigi office ta pangtok paumi singa unaba mada karam syamna mamang tha January kunmapan da miyam da lautho kibagi matungina hiram asigi asengba report phang ngamle report asigi matungina PCTC oil pump ki nozzle da lairiba Thau asigi laifam tokwa flash point ase minimum da 35% oirabasu 0% da leramba thengnare thau ase tinsukia dagi kharkati fawbugi marakta adulteration taure habigi kudam laire thaudoka sida chenaba MS Janaka Devi Acharya gi gari number MN01A 0389 ase blacklist thambakalona makata na wahung pong satharagani fongdoraki Aran Matoba Singh Loshinduna Tambagi Wakalol Langagas the Late Tau adulteration Tobugi Matanga Mishamama Hectan Torpo Wakatki Matung ina Maral Buleram Labadi Tung the Su Matic Sab action Lokat Kani Handaki Taudogas in a Tau adulteration Tobugi Matang Acho Param Sukang Bangam Lehana Mahak Makatara to Fondoki. Any complaint Sarkar gi side authorities in the or minister direct natraga I was the sumba problem the Tolupakanda Matunda fully cooperate oguni adaga uranba phaba si authority khadana phaba ngamanate prajagi achoba diet amalai praja singna pirku information adugi matungina at any time da adum tawriba thabak sigi asengba khangdokna nabagi magi procedure malai de tawje to porayar ge mafande da thadaba yabanate adugi sample nungpal 1 month ki reserve tawroga thami adugi sample du dagi ne karai da thawje tawropono na husik pharise aduna sai tanker thauriba nupado aduda wahang pohong cha tharkanda thau karai dia lagi haibama detect soidna tawrani adi Manipur da adulteration se rubale ramina anywhere adi tinchu kya gi na sai gi kharkatri bogi maraksta chauba adulteration gi jaga ma Lairumwe hanging I late Manipur yan by Yaraktavanina. Haufi yon from Hargas Kangnaba, Lintoingambi Market, set number 3, Amadi 4, da, Port from Hena Hapson, big Mayokta sanction, but yo,
Hen Kansin Porfan Pambi Sing Wakan Mipam Satakre. How we on from Porfan Pambi Singi upon Belupam Oediba, quite trusty development key, President Hanzam Binokumar in a Pomis in the Fondor Kibada, you are harding among the set number 3 Amasung 4 da, Porpam Kunmari Lay Adubukatel Sang, Semzin Belurabamatung January Kunitoida, Hongjin Matam the Porpam Ani, Hapkan of Honoric Libasi, Yabagam Loy Hana Fondoraki. Hauzik wada bephiba masida laingak na pungning singshin bidon athubi matamda kaithela sibu mau sagi phibam da hanjil hanna ba lubasina takshilakli dabi se akoi gi se number 34 da mini phuni pan phame phami bani phuni pan sida moi kharana manaraga kaithen gi leader kharaga manaraga mi set amada mi ani hengalak na hona ba adugi mayokta tokjabani sigi poche akoina ni phuni pan dagi helan biganu haijabane ba koina mari leina authority da haibadi IMC amadi koigi mahut mantri haijabani koina lekpiba koigi khongjang du changchan jaba hobani aduga ngasi song phangdab taragadi makhal makha ga khongjang amuk chathajarakani Poirai Lemerol Merapabi upon Manipur gi Luching bi amasung Manipur gi upon Masaktam Sagat pada made Kunaya Sada Armed Forces Special Power Egg Marufangna Muthat Kikadabani Haiba Yau Kayada Mangzil Thakibi Ima Kombina Laikidab Gitaramari Raksuba Ningsing Thoram Nasi Pangtokre Poirai Lemerol Merapabi upon Manipur Sinduna Ningsing Thoramado Lampel Sana Kaitel the Laiba Ima Kombi gi Aroiba Yatafam Oikiba Mafam the Pangtoki Thauramadu Nungyoiba Warol Piraduna, Poirai Laimerol Merapai Biapun Manipur General Secretary, Apabina Fondor Kibada, Lamdamasida, Miot Minegi Awabasatian Kat Tengneriba, Miam Gidamag, Tauna Panalan Tengner be Luching be Hizam Sanu Ima Kombina, Indian Army na, Matamama the Satakiba Miot Mine, Kayagi Mayok, the Hanbalit and Tengnaki, Matamama the Indian Army and Mara Leisure, Lamdamasigi Miambu, Wat Naiba, Pu Saiba, Yum the Gipadon, Pukragatiba, Kangdaba, Nupigi Izet. Ikai Kumnaba, Mangan Bamadi, fake encounter da hard kiba mihat kya laikre, Bumnamak asidagi, Mioibagi Hakan Naba Madi, Ngak Tokn Naba Ima Asina Tauna Fana Tabakaya Pangtok Kiba Achoba Taurang, Lorami, Tauramadu Sarugya Kiba, Kabui Mothers Association KAMA Vice President Atompina Fondor Kibada. Ima Kombina Manipur Gidamak Hiram Kyada Larum Kiba Taudang Kayadu Tagat Ningaine Ngasigi Mirola Sina Ima Kombi Kongul Libada Singna Ningai Oi de Hana Fondoki Lonana Manipur the Loop Ani Toki Tadoktuna Loop Amakakta the Puna Sagot Minabagi Apamasu Fondoki Poirai Laimerol Merapai bi upon Manipur President Ima Longjam Memcho Wina Paumising the Fondor Kibada Ima Kombina Pamjer Magimatung ina Manipur ki Aspa Lautok Wangamba Miam Gimihuda Matorak Labadi Apian ba Oigan Hana Fondoki Tauramatuda Lamdamasige Tongan Civil Organization Kana Saruk Yaki Loinana Ima Kombi Yatapam Oikiba Mafamda Haikat Lekat Tamduna Ikai Kumnabasu Utki Manipur kan ke dawa Manipur da imale ba ke dam na sum tok ba ngamba a posi se bar e lak tok kan ni hai ba ngamba adugumba kendite do adu da bot phaza thada ba pa ban ima kombi da luk khuding ma pun laga Manipur da ka du lai ta kun sin sang ba amadi wat ta pa da ba Manipur ama Semina si loina na hum so ban pi lan chu akoi Manipur se da lei ba bipu ko di ma ki order sen kudong ponjalaga hum so ban pi lan se am potis special para ek lok tok pagam na mai ta koi khuding mang da sanction min na cha City Police ki OC M Sudhir Kumar Maitai na luching ba City Police ki team mamana Masjid Road maning dalaiba Nambul Mapalga naknan lairibayum singda Turela sida Fatauti Langtarak Pamade kitchen outlet pipe lambi matai lairiba footpath Thadarak Mayokta drive Chathakre verification ki damak Mapamadu Laiba Nan Manipuri Kuntra Hena City Police the Pukre Urkhul District ki Litan Police na konba Langang Singh Khulgi Singh Sang the Tharambulpa Koti Mangagalak Humpuromgi Senpam Oigadaba Popi Pambi Singh Yantaturamangan Kray Urkhul District Administration, Narcotic Affairs and Borders, Narcotic Bureau, District Police Urkhul, Imphal East, Imphal West, Assam Rifles, Manipur Rifles, IRB gi yamnaba personnel singnanga sayuk angan mada khul adugi singsang paring da chatuna yengsin ki singsang adugi singthak ta paktak na ekar Manipur lomda
popi pambi sing tharama thengnaraki yamlaba personal sing aduna popi pambi sing adu chai amadi thangjongna singba sing shijinaduna kanthat ki amadi yanthatuna manghan ki yanthat ki popi pambi sing adudagi opium sungnanaba potho kilogram stanipan lom phangani hari Narcotic Cell Imphal East NAPS Manipur CDO Imphal East amadi nupi police ki apunba team amana kairang khomidok area da patrolling selling ada nupi amadrak ka kona na fare nupi adudi kairang khomidok mamang lekai degi mayari sai yankhai manga mapure bi ming Mohammed Rocky ni mangwonagi WY tablet listing ama chama tara taret SP capsule listing ama chama humpu humdo amadi N10 tablet chamanga fagat pangamki nupi adu fagalaba drugs sing aduga loinana haingang police station da khusina krehari amoromda police team asna haikru makhong khongnung area da patrolling chatpada kairang mayai lekai digi Mohammed Azimuddin alias inau sei kunmari apokwa Mohammed Manap Kobomio yamasu heroin number 4 powder gram amaga konana fare hari maksu haingang police station khusina krehari Deputy SP CAR Imphal East Roni Mayang Magi Miyang Makada OC Narcotic Cell gi Inspector KS Dev Kumar na luching bat team maduna haikru makong Khetrigau kaikhu amadi kairang mamang lekai dagi drug sizinaba mioi mapan su fagat pangamki Manipur University ki Controller of Examination na ZP ki Life Science subject ki mahiroi tara sit hena loksilga exam ngasi fawba thahandaba made mamang thada Guwahati da pangthok ki ba kuntraum doisuba Inter University is Zone Youth Festival da University asigi mahut sinduna saruk yaru mahiroi singi semester exam ngasi fawba sindaba ki mayokta Manipur University Students Union Musuna kudaktagi Controller ki office thingjil lehna cherola mada khangalak Segmai Assembly Constituency ki MLA H Dingo gi yumda bom pokayan ki mayok ta ngasi su makata na kendra du gi miyam na yaning da fongdorokli ngasi kanto khulen makhale kai community hall da kanto khulen apun manupi luf na sinduna thodok du yaning da fongdoktuna wakat mifam chathaki lup asigi president NG Osarani na fongdorki bada hariba thodok asi laibak thiba amani loinana kanana karigidamak tawribuno haibudo athu matamda sengdok pirau mahak semai kendra gi miyamna yaduna mihut ama oina miyamna thagat kibane mahak pukian khangan bahaibase miyam busu usittabani kian bani haina lawgani loinana thodok asigumna mamang sahi October thada su mahaki mayumda bom langsilamagi thodok su laikre asigum thodok asi makhatana amukhana tawbiganu mirakda bom thamba asi tokpiu haina fongdoraki Panbayai Thodokasi Mayok JAC Masem Kib Laikre Lonana Lakli February Tarada Miam gi Rally Masupang Toktuna Chief Minister the Memorandum Pishinduna Langla Langjin Putok na Bataksin ni Hai Kibasu Laikre More ki Subdivisional Police Officer Transfer Tawgi Mayok the Hill Tribal Council More Kuki Women Union Amadi Human Rights Loinana Kuki Students Organization Morena Imphal More Lambida Pung Nipunipan gi ban kaukre Supreme Court na ban taw yadi amadi lengang na ban taw da thing thamlabasu Hill Tribal Council More gi office ta pham ki balup ahum masigi mifam da ban taw gi ware bas law ki bane loop ahum masina lenga ki mathak ta pung kunmari gi manungda More gi SDPO Lawrence Kenmunlo transport of gi order ka u haduna ngarang akan wafam tham ki bane ngasi loop ahum masina pham ki ba mi pham lower ba matungda pawmisting da makoina tham ki ba wafam da Tarabadi pung kunmari ki banasi ngasi ahing dagi hauragani makata na makoi gi kholawasi tabi tarabadi Imphal More lambi matam gaktana ban tawgani hana su fongdoraki mifam lorab matung Hill Tribal Council gi volunteers in the More town da auto da mic panduna ahing dagi ban tawragani hana lawki ban hauragani habu paw tabadi gi mafam madu da koiba potsai leiba laki ba miam More dagi hanna na ba gari koiti thina ki
Scheduled Tribe Demand Committee amadi Coordinating Body of Scheduled Tribe Demand Committee anina leptana sangsilakliba lamdamasigi masak naiba miyoi singdagi mot loba khongjanggi sarukam oinangasi iramdamasigi saknairaba economist Professor N Mohendro Singh unaduna khongjang asigi matangda mot lawkhre unabaduda mahakna maitai singna Scheduled Tribe ki list san bahaibase demand nate masi assertion amakhakni haina lawgadabane hana soikiba amakhak sumthok sage haibane masida akaiba amata laite hana fongdoraki Amaromda Maliam Yoeba globalization amadi liberalization gi saithengna India pumagi national chains kaya ama lakpa namaram oiduna nungpok thong hanglakpa matamda aikhoi pumba chaf manaba platform amada chaf manana work tongminaba mathau tai madugi damag ethnic group mayam gi marak laidab khetnaba pumba lawthoklaga strategic oiba adjustment ama tawbu mathau tai haina su fongdoki aina government appeal tawjari study sima commission tawiro tawraba matungda these are the short term gains, these are the long term gains, these are the short term difficulties, these are the short masigi mayam se phajana mayak shengna thamba report amakak darkar hoiganeba adugida base tawragadi amaga amaga se kaiwai de assess tawgani Manipur haina hariba lamse masina karman yogani haragadi akoi yamna united approach sama united over action amakak darkar hoi masini aina mayang yofamda thanjaribati Biswanath Sarail Dalaiba Northeastern Region Farm Machinery Training and Testing Institute FMTTINER Department of Agriculture and sponsor tawduna farm machinery equipment singi matangda Manipur state ki woina tongan ba nupa amadi nupi singi oiba training program ani pangthokadori program asida saruk yaning balomi sahi nipugi makhada leiba singna February taruk phawgi manungda Sanjen thongda leiba agriculture department gi executive engineer agri CSC natraga district singi district agricultural officer singda contact tawba yagani hana DIPR Manipur na thokpa chiro lamada khangalakli PWD National Highway Circle ki Superintending Officer Y Joy Kumana National Highway number 2 Imphal Dimapur lambi yengsiluraga truck amana ton kunmanga dagi hana port pubada khudong thiningai oi haina pause singda phonglakpa yaning de haina Manipur Truck Owners Welfare Association phongdorakli MG Avenue the Library Association asig office ta paumi singa unaba mada association asig president Aish Ranjit na Joy Kumar gi wafam as yaning de Joy Kumar na luchingduna chathakiba satkiba khongchat court ki order ki wang madane hanadagi hauna lambi asida truck amada ton kunthra mathoi faw puba yabagi ayab leibana adumak gari satnaduna lakhibani makhoi gi oiba wafam di lambi sembiu haibani lambi satpa thingu haibana te haiba wafam phongdoraki Superintending Engineer amana lambi da ton aduk puba yani yaroi haiba si ma ki mathau nate National Highway Authority ki mathau ne Manipur lengang na matam chana asigum thawng asi gi matang da miyeng sangbiu haina Ranjit na makata na appeal tarukli Sahi lisang chena haiba lambi sida mal mayamam puduna lakraba lambi ni National Highway khatta nate Asian Highway number 1 haidana su adugum baina upgrade tawduna international ki thakta leigraba du malamben ama khangi aduna semjen magi mahuta gari chattanabo honarak paise tikadar singda sep tongnaba kanaguma transport kharagi khudong chaba phanganaba aduguma thoksinni haibase haina logdaba ngamoi motona NH2 da sakhiba Sri Joy Kumar ki khongchat value yaudaba khongchani court ki direction matungina mana lit tor chatpa yabam thokte sahi Matanga shoida break amalozage break matungda Sandel district ki anal khulelda ngasi fawda ipai pu singi haktak gi leraklaba chanabi sing ngaktuna thambagi paw loinana Manipurum sungmaling gi tongan ba ipaw sing puduna lakchage impact news migeng taduna lebiu break matungda mayambo amana taram nokchari loinana bulletin stig makhata ba paw sing miyamna pijari Lamdamasida Kundari Furup Kagi Sanabi Nomonomagi Mangsilakabso Anal Kulel Nadi Ngasi Fawdi Pai Puhakta Lerak Sanabi Singh Ngaktuna Tamli Sandel District Manung Channel Kula Sida Hokiba January Kuntrada Customary Face Marsa Alam Anal Kulel Pangtoki Kumayase Kulase Mau Sadak Sanaduna Lakliba Yumnak Sagai on Krabningol Singna Mapam Lamdam the Lehoriba Alamal Singa Marita Nadan Bagidama Pangtok Pathaurama Mani
थौरम की मनुंग चन्ना नाट की ओइबे जगोई इसै उत्पा खुंजा सिंगापुरना सामिन थंगमिनबा लोइनना अहल लमल सिंगदा खुदोल पोट पीबना मपुंग ओइबा सकम ओइरी अखोई की चिंगी लमदमदा अयाम बसे अखोई की कल्चर अखोई कस्टम से अखोई प्रिजर्व तौद्रे अदुना असिगुम्बा कस्टम से कोन हुंदोक मतमदा मांगजब से अखोई की लेगनी मरमदी आइडेंटिटी है काय अखोई से इसान इसा बुकदाय द खंगदबरा है आईगी कस्टम दुना आईगी आइडेंटिटी होइगदबनी अदुना इसाई द खंगदे जगोय द खंगदे अदुगा तौगदब हिरम खुदिंग मक्ता अखोइना कौरोइदबनी खुलदुदा महिरोलदगी लेरक्तुना पुवारिगे सागोनदुना लाखलबा इपुतौ खाना चाउबा वांगपुरेलगी सेंगलब कुबम लैरी हारिबु कुबम असे मणिपुर की चीफ मिनिस्टर नोंथुंगम बिरेनना लुचिंगबा लैंगाकना हिस्टोरिकल प्लेस अमा ओइना मदि टूरिस्ट स्पॉट अमा ओइना सेमगतलगनी हाना फोंदोखरबनी अदुबु हारिबु मफम असे सेमगत सागतननबा काइथखिबा सेनफम सिंग नियम चुमना सिजिनदुना सेंगत सागत पिबा तारबदि हेन फब ओइगनी हाना खुल असिगी खुंजा सिंगना लेंगा की पुंगनिंग सिंगसिलकली सीएम बिरेन से चांदेल द मागी कनु लाक मतमदा यारबदि अनन खुलेन से हिस्टोरिकल प्लेस अमोइबनिना हाइना माना करोलनी सु कनु सांसन तौगनी तौखरे हाइना मसिगी यारबदि अखोइगी आईबी गुम्बा साननबा अदुगा इबुदो वंब्रेल की मागी सिरिन से कनु तौरगा यारदि हिस्टोरिकल प्लेस अदुगा रिसोर्स सेंटर उम्बा ओइननबा हाइना मदुगी पाउदि हाइकी बले अदुना अनन खुलेन से सरकार ना खरा पैसाबुदी थादरे बाबू हजिक फबो कनु लागतरी यामने रिसोर्सफुल ओइबा जगह अमोइगनी अदुना लंबी मरुबदा लंबी अदुगा खुनसिदा लेरिबसे खरा ग्राउंड खंगदे करिदा खंगदे डेवलप फजना तौबिबसे याम मथौ तायना से हाइजनी ट्रेडिशनल एंड कल्चरल आर्टिफैक्ट्स सिंग योखतुन थमनन रब होनाबदा कम्युनिटी म्यूजियम लौरी मरुइब थाउदांग सिंग मतांग दंगसी एजुकेशन मिनिस्टर थोकचोम राधेश्यामना सुगाइना थमख्रे स्टेट खुंदारी तोान तोान फुरुप इना खुलब नाट की सनलोन क्या योखतुना थम्बदसु कम्युनिटी म्यूजियम अचौब मतंग पांगनी है फोंदोकी वाफम टेक्नोपोल डिस्ट्रिक्ट की हैनौखोंग स्टूडेंट यूनिट की अनीसुब कन्फरेंस इनलाइटन आवर विजन है थीम पांथोखिबग मरी लेना फोंदोखिबने ngasi ki thorum adu ex minister W Morung Makunga ADC Sandil ki member M Morung Sun Kansowa amadi CH Michel Charang loinana masi block ki SDC TS Sundaras yauna maring khul kya gi ningthau sing amadi khunja kya na sarugya ki लमदम साखोटपा हाइबा से लमदम अदुगी खुंगंग साखोटलब मतमदता मफुंग फाब साखोटपा लमदम ओइगनि हाइना ngasi Sengmai Assembly constituency की MLA H Dingona tailoring on the 16th Sengmai Assembly constituency हाइबा थौरममा हौदोकपदा फोंदोखिबने ngasi पांथोखिबा inaugural function अदुदा माक नमखा तारदुना फोंदोखिबदा असिगुम कानरब स्कीम कया सी अखोना नियम चुमना सिजिनबा मदे पाइखटलबदी कानब कया सी मपुंग फाना लौब ngamgani hana फोंदोखी असम की कासा डिस्ट्रिक्ट की जिरीघाट VS न कोनबा लाल पानी पार्ट 2 दगी थीब खंगदना मांगकिबा मोहम्मद नूर हुसैन लास्कर ngasi कांगपुक डिस्ट्रिक्ट की सरोई पांगदोंब खुल अमसुंग साइजांग खुल अनि की मरकता आसी भागचांग ओइना फंगलै इंपैक्ट न्यूज न फंग पावदा लाइकिद्रब हुसैन की आसी भागचांग अदु ngasi योग पुंग 10 मखाय तारमदाई दा जिरीबाम पुलिस की ओसिना लुचिंग न्यू कैथेल मामी पोस्ट की पर्सनल सिंग याव टीम अमरा खुल अनि अदुदा थीब हुमगी थबक सथबदा फंगबनि हारी लाइखिद्रब हुसैन सही कुनमंगा अपोक लाइखिद्रब सरोफुद्दीन लास्कर से ममांग थागी तांग कुनमापंदा जिरीबाम रोड ता सत्खिबदगी थीब खंगदन लैरखिबनी
Thawal district ki Wangkhem AC ki manung chana leiba Sarangpat amasung Yaripok faunariba inter-village road ase haukiba sahi kayadagi semjin binunaba government ki maikaida taksinduna laklabasu ngasi phawu sembidana lerakpadagi lamdam asigi miyamna ngasi lambi thingbaga loinana tawthokre hiram asigi matang ngasi ayuk Sarangpat mamang lekaida leba miyamna haunaruba tawdan thoknaraktuna hariba lambi ase tawkhaiduna gari sathok chasin taw thingkibani Mahairoi single live lek kadaba class 10 and 12 ki examination ki yenglaga amikna isai gi thauram sing ngasi February amadagi laktiba March kunifan phawba lep lagani haina amikna thokpa chiro lamada khangalakli amike artist singna isai nomai gi thauram lep lingai asida sana khonabagi thauram sing pangthokani hari Department of Rural Development and Panchayati Raj Government of Manipur ki calendar ngasi Department asigi Minister Thongam Beshwajna release tawkre Department asigi Secretariat leiba hall the pangthokiba thoram aduda Department asigi Principal Secretary M.H. Khan Chief Engineer Thokchom Nandakishore amadi Department asigi official kyasu saruk yaki Thoramadu Minister T.S. Beshwajna phongdokibada EMZN REGA gi activity sing asi calendar asida reflect tawbana calendar asi fongbani hariba sida government of India na thadarak ba senthang da lupa crore chama kulumdoi gi utilize tawkhre lupa crore yankhai nipana mana utilize tawnu ba sem sare masilor ba matung lupa crore sama nifu yankhai amukta da government of India na thadarak na basu hotnari hana minister makata ki Manipur ki anaubu sarkar lakpa matamda akhoi MG Narega ki lariba percentage ji akhoi nemthare haiba tasengna di machine nemthaba nate akhoi comparatively akhoi da pirgriba akhoi gi kanosi allocation ji handaki kano da akhoi gi mamang ki performance singa kanda akhoi gi 100 lakhs akhoi gi percentage ni so far hoji bawta 123 plus 58 crore hadokre aduga lemhauriba akhoi balance amount si after utilization of this 58 crores se torbo matung da akhoi gi 1 go da akhoi 100% gi chang do akhoi na tawre haiduna ngame har kan da mathang da 100% to mi kudimak ta phangna bagi pandam amaga lona akhoi na union ministry da akhoi na taksan jagre wari chana jagre All Manipur accredited social health activists ASA workers union gi mute singa Manipur lenga ki health and family welfare minister L Zent Kumar ga ngarang minister asigi office chamber da una krehna union asigi cherola ma khangalakli una baduda minister ASA singi thag incentive hangadnaba cabinet puthokna hona gani amade minimal wages thag wena policing taranipan pinna bagi matang dade marilena union government ki mai kaida taksin gani hana L Zent Kumar na thajab pirakle hana serola sin makha tarakli Imphal gi General Post Office nangasi ahan batangka ki oina kaksing amadi Churachandpur district ki branch office sing da Rural Information and Communication Technology RICT yanthokre Manipur Postal Division gi Superintendent of Police Post Office KI Singna Paumui Singh the Fongdora Kibada Rural Branch Post Office Singi Thabak Thoram Singh Ningthina Fajana Pangthok Bada RICT na achawu mating oigani haiki report ki matung ina status gi oina tangka kunmari da RICT satruk nifunipan yenthokada bani hari loinana RICT manual singi matang the postmaster singna numit humni gi oiba training pi gani hari haiba device gi matengna masida account hangba post office account hangba amasung ate atopa facility mayam ama rural oiragasu village level lo oiragasu masina kyamu yamna mateng pangbi ai habsi khamina si haiba device Shareholder of Imphal Urban Cooperative Bank Limited Welfare Association athokpa chairwolamada bank asigi board of director khannan namagidamak ahan batangka ki delegate election February nipan pangthok lagani hari harib election asida vote thadaningba shareholder singna masa masa gi identity card lawba matamda register book ta masa masa na sign tawgadabani amade I card ka register book ka signature manadrabadi invalid oi hana lawgani amade vote thadaba yaroi hari loina namikha
ꯃꯤꯈꯜ ꯑꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯡꯊꯣꯛꯄꯗ ꯕꯦꯡꯛ ꯑꯁꯤꯒꯤ ꯁꯦꯌꯔ ꯍꯣꯜꯗꯔꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ Pradhan Mantri Awas Yojana scheme gi makhada oina municipal council gi tongan tongan ward mapan gi beneficiary tara mapan gi yum saga ni haina sidok halaga fund release tawbidre haina wakalak bagaloina na atu matam da fund release tawbinan ba mari lena ba singi pungning singsilakli Hiramasi matang nga sinungthil Manipur Press Club ta beneficiary singa paumi singa unaba mada municipal council asigi ward number 7 dagi waikom kunzo ko beneficiary mana fongdoraki bada yum sabagi order asi yum oina municipal council gi executive officer Helem Pamaina mamang sahi October 25 da thokibane order adugi matungina athubada fund release torkani haibagi wakhalda phibam soklaba yum sidok na kibane Madhudanatana Masagi sale Putoktuna Yumgi Foundation Pauba Sagatpa Honarure Adu Fund Release Taudavana Makatana Yum Saba Madilotion Ngam Dabagi Fibam the Laire Nongzuta Yorok Tringaida Maryland of Authority and Miyang Sangbidura Atubada Fund Tadok Piduna Yum Sab Ngaman Biu and Apple Torkli. Haibum Tokwa Tabum Tokwa Mohutki Director da Oina Municipal Council na High copy Singaji director da me Taragmapal Hanbagi fast phase given a Thare, Haribaji Tharabotung Nasipoga, Pashaji released of Vidre, Nungsa Latring Matamsida, Honorable Zina, Sigumba Pal Zingazi Yam Tuna Taduk Viduna, like the Lara Bawana Yunka Lejadaba, Sigumba Mayamasiki, Awana Jibong Kon Girabadi, Koina Mukajumakatana, Ishoni Haidana, Latchagi Haidana, a bit of Jerry. Ministry of Human Resource Development of the NCART and Makada Vosim recognized by schools in class 10 gi National Achievement Survey Thasi Mangad Pangtok Lagani Ramsam the Manipur Lenga ki Director of Education is na Sinduna Pangtok survey Sigadamag Kangalava school sing list Vosim notice board Kangabi Yagani Amadi Kangalava school singna board Natragamari Lenava Z Yo Singa Sungsho Shoidana Unagadabani Hana Bosim Gicheru Lamada Kangalakli Numit Humni Suna Chathagadaba Disaster Management ki training program amangasi dagi hongna Thaubal Municipal Council gi Anobu Guest House ta pangthok bahokre Hariba training program asi Manipur government ki Department of Relief and Disaster Management ki Sentang Makada Public Works Department Town Planning Department amadi Civil Defense Manipur Sinduna pangthokpani Training program asig manungda earthquake disaster seismic retrofitting structural behavior building by law na chingba singi matangda akang ai singna training pi gani Infal East ki Kongba Khetri Lekai Teleba Youth Guidance Club ki achaw thaudang kya lobutanatana club asigi founder member Wediba Konthosam Kunzo Singda Manipur State Kala Academy na Manipur State Academy Award 2014 Khusin Narakpada club asina Cherwolamada Southok Chabagaloinana Harawu Fongdorakli Nifutaruk Suba All Manipur Sumang Lila Festival 2017-18 ngasidagi ngasi marini sanbad numita nupi lila kangbugi Sumang Lila ani utkray ngasi utkiba lila ani adudi the Maitei Laimarol Art Performing Center gi Kauru Rabat Nungsi Kudo Lamadi the Chanura Yatrakram Drama Association gi lila Ningsing Bidraba Maitei Pathauni Haukiba January Kunmari dagi Haukiba Sumang Lila Festival asi February 18 phawa chathagani Festival asi gi oina nupa kangbun sanab lila singna lakliba February 5 dagi utpa haugani Home Films Manipur ki Taramatoi Suba Mapokumun Thorum Pangthokre Ngarang Porompat Thawan Thabaleka de Lebo Home Films Manipur ki office to Pangthok iba Thorum da Athoi Mitunglen Oikiba Manipur Films ki critic Raz Mani na Phongdo kibada film ama puthokpu matamda actor sing mamal wangkhalakpa amaromda market na hantharakpa haibasi film puthokpa ngamnak tabagi achaw maram ama oirakli haiki ngarang ki Thorum adugi manung chana director Khoiwa Homeshori na
Saliba sahi English ngani tarani panda puthokadaba Manipuri feature film Inamma loinana Ima Maset Isa Tangkhai gi maming singshu miyamda lauthoki Mari Suba Ima Panthoibi Trophy Men's Open 5-a-side football tournament king asi league match Mari Sanakre Kuangba Youth Organization Sindana Kuangba Nongtongum Lekai the Labor Club asigi Sanabung the Pangtokyo tournament asigi ngasi Ayuk Sanakib Anmal League ta UVC Sayang gi Sanaroi Cheris na Sankib Amatangara Panjala duna KMLDC Kaikhu Mamang Lekai Panjal Amasino the Mighty P Kibagalona Anisub League tana Boy FC Kongmun Namadi IS Pangong anina match asigi api matam na Panjal Amamam Sanaduna match adu draw oiki Sathariba football tournament asigi ngasi nungtil sanakiba ahum suba league ta NIDSU Luang Samung Sanaroi Ramanandana Panjal Mari amadi Amarjit na Panjal amaga chanduna UFC Khetri bu yamna lakcho na Panjal manga sinoda loinana Mari suba league tana SSU gi Sanaroi Birzit amadi Banti anina Panjal amamam chanduna Saint Stephen Higher Secondary School Hiang Thangu Panjal ani sinoda maithiba pi bangamki Sathariba football tournament is the team Kuntrana league match singda akan berlamba taunari hayeng mangkhatab league match Mari sanaragani New Delhi da Sathariba ahanba Khelo India Games ki manung chanba nupi masa ki football league match samada Manipur mai pakre hari ngasi sana ki match adu da Manipur ki nupi masa Sanaroi and Priyanka na match ki yankai taruk humpum di maruputra mari suba benit sing Panjal Mari es Linda kom na match ki nipumapan amasung maripu suba minute sing da Panjal ani loinana Y Sarita TH Martina amadi TH Vevishana ahum na match asigi kunmari amadi humpunipan suba minute sing da Panjal amamam ga chanduna Delhi bu yamna lakchana Panjal mapan sinoda maiti pi bangamki Thasigi ahumda Manipur amadi Tripura anina lamba taunargani hana Amfa gi Assistant General Secretary thok warol amada cherol amada khangalakli Kwakta Bazaar Public Ground Chathariba First Hanif Shah Memorial State Level Manipur Muslim Football Tournament king asisana kiba ahan match ta KMFC Kairang Imphal East District amadi YDO Sora anina Panjal amata chanaba ngamdana draw oikre Anisuba Mesta AKSA Kwaktana YUFC Yaripoku Panjal ahum amada maitiba pikre match asigi man of the match na YUFC gi Muhammad Salman Khan taki hayeng AKSA Kwaktana PYFC Porompat ka lamba taunargani Kulumdoi Suba Senior National Women's Football Championship ta Manipur mai pak rehari mamang thagi kunipandagi Odisha gi katakta sathariba championship asigi ngasi group B gi league match samada Manipur gi Sanaroi NG Balana match asigi taramapan kunmari humputaruk amadi marifunipan suba minutes sing the Panjal Mari loinana Dangmai Grace na match ki humputara mathoi amadi humputara taret suba minutes sing the Panjal ani chanduna Maharashtra bu Panjal taruk amada maiti bu pi ngamki Championship asida Manipur gi ahan league ta Manipur na Rajasthan bu yamna lakshana Panjal taranipan sino da maiti bu pi ki tha asigi ahumda Manipur amadi Karnataka anina lamba taunaragani haina Amfa gi Assistant General Secretary na thokpa chiro lamada khangalakli All Manipur Disabled and Handicapped Persons Association Sinduna State ki thak pang thokpa physically challenged sports meet ngasi lotion krai sports meet asigi ngasi aroiba numita sanakhiba nupi gi locomotor long jump ta Churachandpur gi Paumulun amadi Pauljin thang anina ahanba amasung anisuba position ta ki CP lower group ki 50 meter da Imphal East ki NG Wanglen amadi Churachandpur gi Paul Zinthang Luang anina ahanba amadi anisu position ta ki Defend Mood ki
50 meter da Churachandpur gi Lalro sang amadi Sada Hills ki Pauzamang ani na ahan bamusung ani shuwa position tab ngam ki sports meet asigi LD group ki 300 meter dana Infalis ki NG Wanglen anu position ta ki bukalona MR group ki 100 meter da Boyat na past position ta ki lona BBP ki Rosanna Mathangsina Anisba Taki Kumalampak Main Stadium the Pangtokiba Sports Meet Sida Churachandpur Sada Hills Impal West Impal East Thaubalam the Ukul the Sanari Cham Yankairon Saruk Yaduna Tongan Masana sing the Atoy Hen Tanaki February Kunithoidagi Kunmanga Fawa Rajasthan Jaipur the Pangtokadariba Contractor Boys Freestyle Greco-Roman style amasung kunsuba Women Junior National Championship 2018 gi wrestling team semna nabgedamak February marida trial selection ama Kumalampak SAZ hall da pangthok lagani hana Manipur Wrestling Association gi chairwal amana khangalakli loina na matang of bulletin ase tension jadring mangwana headlines amu na thamjari Transparency and efficiency handled in the Pandam the Chief Minister Office of the Manipur Police Citizen Portal the website sing Chief Minister N. Viren launched the Manipur Pollution Control Board ki Infal West DC Complex Lampel Park now sub office building Chief Minister N. Viren Sangakray Boyan Togo Tau Pusilako oil tanker blacklist Hamlagani Senava Transporter Sing Housing Contract Kaklagani Hana Minister Karam Sam Chichinwa Tamaki Amasung Lintoing Ambikatil set number 3 Manipur Port from Nena Hapsin with the Mayoka section Yo Hena Country with the Popam from Singawaka from Saturday.